Minister Ninthouzam Mange SBS की एस विक्रमजीत अमदी एस प्रेसोजित शर्मा कांग्रेस दा यावख्रे कांग्रेस पार्टी ने फ्रेमवर्क एग्रीमेंट को करबाओ ने सथरे है ने वर्क्स मिनिस्टर टीएस बिस्वास ने मराल सीखरे अमदी कुदे सुबह मणिपुर लैंग्वेज देगी थरम ngasi मणिपुर मफम क्यादा पांगथोकनखरे STB Manipur Bauming Tabi Singh Taramok Subolo Pau Sandro Pizre Hanigi Minister Ninthouzam Mange SBS K S Bikramjit Amadi S Presojit Sharma Congress to Yaukre Taramok Pugi Toromudu Congress Bhavan to Pangtoki Makoipu Congress Bhavan da Taramok Pugi Toromudu MPCC President Tian Haukif Hanigi Chief Minister Oibobi MLA Gaikangam Amadi Atemuru Evolution Bakyasu Suraki President Tian Haukif na Makoina parties the Yorpada Ayaw people Rinana Shaktaxe Sukusinaki Hanigi Chief Minister Oibobina Nasi Makoihum Yaw Livasi Ahobani Roibinete Haujiksu Equisoi Kre Land Kre Haiduna Sangloke Hibakayam Lady Lenar Paribu Singasu Sangapu Yai Nasi Masak Naiba Hum Sangapas in a party Sing Mapangal Hangal Lagane Muibana Manipur Sangapat Tinkibadu CSF ground rule to Gaibadi Yaki Dabani Muibaga Lanai Oina Nuaina the Bamadi party and Nuaina the Balite Framework Agreement Ki Warusin Propada Nagaland Sanaya Yum Sabige Hydrosukaide Manipur Yapurgi Saktam Sasanda Akaiba Pirapadi Yaroi Congress Team Masagi Subsaba Pirap Lizaba Namga the Tabak Namguni have a party name Nasiga Papa Numit Asidagi Manipur Bo Hana Papa Tato Punchinduna Amatoina Nusi Sanana Leminana Waref Lominasi Hike Togudaba Potnagadabasi Mingonda betray Togdaba Mingonda betray Togdaba Tamoi saying the Prazasingi Seva Toba Masidi Namagana Namgani Namoega Namoy Haiba Madu Torga Tamoi saying the Seva Toramatamda Manipurda Labor Prazasing Haibitare Masina Akoibu Adum Tajabase Adum Helkadaba Akoiba Tinguba Yaroeva Gaikangamna BJP na miyambu ot nairiba awabata haliba sidage kange harabadi Congress Party mapangal kalan banatana atoba pambai leite matam sangna politics yarpa Minister Karaksu orekraba Ningthouzam Mangena Congress ta yarpa se Rabon Maithiba Pinanaba Bibi Sona Ramge Misang Sanglapagumani Haina Sangdamnake Housing Palaba government asi Masagi principal Yaudaba government government asina I Tugari Punamak Sing Asidagi Kanuna Bagi Damaktalam Damasidagi BJP Marupuna Langtoki Matotai Hike Even if government give Kira Latoni I could talk about the thing of the party as a city BJP and the Mr. Mata I could have Hanana say you never do it below them. Suggestion advice people say, Masai Kanadani, Lambiri, Kandia, democracy, one talks in Lehendra, secondary, what of Lehendra. They are saying, I, Lord, there is a, we put the fire. I want to see what has also like, not talks every day. I call boxing, which is Manamatai, Pangan, Dangalamatai, I could follow, must follow for the thing of a time. Congress Party ne framework agreement po karbaw ni Sathare Manipur thugai ne bahona badi BJP nate Congress Party ne haina lenga ki wangna lisu urba Works Minister TS Biswas na phangdokre ngasi sanjay thongda liba ma ki quarter pawmi singa unaba duda makhatana framework agreement ki matangda Parliamentary Standing Committee na pikhalak liba report sing kari kari khanakre haiba se lot pa ba wafam nate masida Congress Party ne miyam bulana lamjing dun leire Noi Kumar Thuina Saba Parliamentary Standing Committee ge chairman da interlocutor RM Rabina report pikhalak pakhaktani framework agreements asigi lakadoriba final report ta Assam Manipur Arunachal Pradesh miyamna mipainingai oiroi haiba wafam yauri adubu Congress Party na masigi matangda hayangmak leba asi kaigadobugi moongda ngangsaliba si tobiduba fai Article 371 Clause A Nagataba area singda piragani haiba si karamba kanda kadaida yawbuge committee gi report number 213 miyamna paraba khanglaba ngakini maduda Article 371 Clause A kadaida pigani haiba yawbuge haina hangladuna assembly gi mifam darkar lerabadi fangmani mamangda house mifam ito kibi wafam miyamda marik sumna khangan bali kre Congress na vote mayada irang sagatun miyambul lana
punanaba honariba thong asi tokpiu madugi muhuta framework agreement ki report kari yauri haibadu aikoi punna phaminaduna solution ama purakpana sungani haujauze tholiba manipur university ge wathok aroiba tangak lakle MU ge community singam di sarkar ga tongnakiba agreement ta apam pam di wafum khara yaukpadani masina tawkiba agreement adu tolagani haibu wafum leite BJP ge lenga asina congress ki matamda tawba ngamlamdaba leramba scheme amadi project ya miyam ga loina na paikalakpa ubadagi congress na kalaktuna ngang sabi wafam ase topi wafagani haiki Article 371 pirani haibase kadamba kanda kraida yauge sini aina khangni ado report number 213 asidi leiraga lono panari bunatani article 371 a gi kano si kraida yaurige ba ado masigi leirba post ka house da ikuna darkar leiraga di phanguni haibase congress party na hair kana phanguni hagi bana teba akhoi gi bharatiya janata party na luching ba sarkar gi siri n biren singh me house da nainar matung da darkar leiraga di akhoi gi imaleba ki damakta koi sarkar leibuna maru oide aduna imaleba ga maru oe aduna imaleba kaibi ate akhoi himinari ba puna makchi nungsi janana himinagadabani aduna masi nainagani haibase akhoi kuiba natriba nainagre reform to buse ahumlak sugre yamna kan strong oiba letter mayamna yaminadana koi thakiba leigre adugi mathaksida hujik hanjana hanjana house phangani phangone je kari nainagadabna kari urgency leige sine aikhoina mamangda lepkiba port di kari gidamakta lepkibano kari gidamakta akhoi yaithokibano haibase akhoi explanation tawjagre maduk munna nainabi ba darkar lei Manipuri lolbu Bharat ki Nepal suba scheduled sankiba numit October tang kun lising masamapal marfudra nithoi numit asibu ningsing duna ngasi kuntret suba Manipuri lol gi numit Manipur gi mafung kya da tongan tongan sangstan sing sinduna pangthona kre Palace compound leba Maharashtra Chandrakidi auditorium da tongan ba love kya sinduna thorum pangthoke tharmaduda CAF and PD Minister Karam Shyam amadi Art and Culture Minister L Jentikumar Nasarwa ke Professor Nahakfam Aruna Lamabam Biramani L Upendra Sharma Professor Kangzam Ibolna Manipur lol gi maramda tongan ba paper sing pathoke Minister Karam Shyamna lol haibasi khwaidigi luba khulai makhalamani mi amagi wa khalbo apaba wahina pungning sumra ngami amadi thajahan musu ngami sawhat kraba leba kagi mioi singna magi maramdamgi lolbo sawkhanaba honare maramdamgi lolbo miya mamangda ngangbada makoina ikai ba phawdabugum aikhoisu makoigi irol ngangbada ikai ningai kerisu leite ngasi Manipur lol mailoising singda graduate phawba mairoi singna tamba hore adubu bharat ki senjekta aikhoigi lol ge mayak hatriba sigi maram punamakna tigat minaduna honamina bamathau dai masi sarkar gi su asobu thodangni bangli mek to leriba Manipuri ariba lairuk kaya Manipur lol da translate toba mathau tare lengakna lambi thong semda sel thadabugum lol sakot hananaba honabada maduga manaba senfam thadaba su mathau tai haike दायित्व से लौनदब बजेट पैसा फजन हापदब लाइक मैम अखोई स्क्रिप्ट हंदोरप कान पैसा मैम चंगनी लैंग्वेज डेवलपमेंट तब कान पैसा मैम चंगनी मयकी लंबी सेंबदी पैसा थादबनी है तुंगी फ्यूचर की नहारोल तुंगी आशा है लेगदरीबने तुम चसे है चौखट जाति अपिक स्टेट अतोप स्टेट सिंगी ममांग चौखट मांग थाब स्टेट होनब कांद अहलमल लौबीब दायित्व से हौजिक्ति हेन लौबीरगा अखोइदसु हेन बेटर सजेशन पीबीरगा मणिपुर मांगलोमदा अदि चंगजनब स्टेट अमा ओइननब अखोइ होनमिनसि एमसु नसु सिंदुना एमसु हेडक्वार्टर द मणिपुरी लैंग्वेज डे की थोरम पांगथोखरे तमदुदा मणिपुर यूनिवर्सिटी के मणिपुरी डिपार्टमेंट के प्रोफेसर नागपम अरुणा एमसु के प्रेसिडेंट मंजित सरंगथेम एमसु के हान के एडवाइजर ओरंबा के एस ब्रिटन अमसुंग हाना प्रेसिडेंट ओरंबा इरेंगबम जेम्स बॉन मंगांगना मरोबे म्यूसिंग विना सरवाके एमसु के प्रेसिडेंट मंजित सरंगथेमना मणिपुरी लोलना नेपाल सुबा सेडुलदा चनख्रबसु फंगदब कुदुंगसाबसिंगदि फंग्रे यूनेस्को की रिपोर्ट मटुंगिना मणिपुरी लोल असि मांगखिबा याबि फिल्म द लेरि हाइबा वाफम लेख्रबनि ngasi मणिपुरी लोल की नुबित असि मणिपुर सरकार अमसुंग मरि लेनबा डिपार्टमेंट सिंगना निंगसिंगबगी थोरम पांगथोकपि महत्ता मसिगि सब साबा वान थोक लेननबा थबक पाइखतपना असुब खोंगतांग ओइगनि हाइखे कांगरूप सिंह जाति फुरूप सिंह की फाउना लोन से मांगथरक ले मेक सेंग फुमनी लोन असिगी थाक असे नौना रिवाइव तौनब हिंगदनब अखोगी
खुनाई से हिंगमिनरीब अखोई मियाम मरुइन ngasi lenga sena achok todang lor kanda manipuri loan ase lenga loisang kuding makta pangthoknaba mathang chahi degi sinbiu maramdi hairiba loan asigi adugum loba thak ado fangnaba mari leinaba ministry of human resource development da aduga language ki department singa chap chawa wafum manipur lenga ki makai degi thambakanda lakade chahi singa aduga manipuri loan gi magi mating ma leina vai koi punna hona mina se wafum si thamjabu Amaronda Manipuri Lol gi oiba nomi gi oiba state level seminar ma ngasi DM College of Arts ki conference hall da Directorate of Language Planning and Implementation na DM College of Arts ki punna sin no pangthokre Tarmadu da University of Culture gi Vice Chancellor Professor N Khagendra DM College of Arts ki Principal C.H. Siral Mani Devi amade Language and Planning and Implementation gi Director Laisam Mahabir na maroi bimi singone suraki Manipur University of Culture gi Vice Chancellor N Khagendra na isage identity haibasi isage lol asiso mani lol gi se naba kya leibana identity gi crisis thorpani haike director laisam mahabirna ima lol tamdana lol chokhalan ngamroi masigi damak manipur language act lising samapal humudara manga gi makhada civil service exam yauna ima lol da parkha thabi khudung sab leire CBSE dagi copyright fangduna class 12 fawa subject khudima manipur lol da translate toduna tamba fanglagni haike graduate level for all subjects. Manipuri medium that Madu takes away Putra Madu Akaki Manipur Official Language Act 1979 so Madu provide the Tamil Manipuri language Madu to impart education up to graduate level as I have a level. Depends on what my bag is station to the Rosilo Yari UPSC ki Parikata or MPSC ki legal concerns in the realm of my subject is Manipuri. Manipur gi phuruk khudimaki paw phawnariba Manipuri lol khak natna atei settle sendaba lol singsu ngak senduna sahut hananabagi Manipur state ki oiba sabchaba language policy ma thambat tangai fedaba leiri haina Northeast India Development Party ge state president su oiba hanagi MLA dokomang khongsai na phongdokre wafamasi Manipur lol na Constitution ki Nepal suba settle da san ki basei contract suba Manipur lol language day toram UNESCO club na sindna Imphal hotel pangto ki toram da mana phongdokre bani tormadu da ADC gi hanigi member Filsons Y Lunghans Maisung Ningsing Luki presidents Maipum Toma Kuman CTLLS Manipur ki chairman Ragong Nings Gangmai UNESCO Manipur ki secretary general Ambition Su Suraki Tormasi ki marilena Sakoks Tiren gi matangda kanan neneba loinana Lare Latu gi matangda paper puthoke professors are Shivakrishna Memorials National Award Piraklaba Disabled Development Association Manipur gi MD unit Khan Busu taram okay Clafas gi joint secretary Dr. Thoksom Chandramanina keynote address piraduna Manipur gi khudong thingai oraklaba lol sing purum thangal koireng Tarauna Singbagi Lol gi phiba masida mari leinaba authority na miang sangduna linguistic survey of Manipur gi tangai fedab leire masina karam lol sing state asida ngangnaribage karam lol na mut payabe phibamda leiribage haibadu masak khangdo matamori haike Sigbes oikiba the Kumangs Kongsaina Manipur Mayak India gi senjekta yohana na ba khoi pona khona batai Manipur lol information education program gi makhada ngak sena thobak lokat kadamani haike na important purabani na ngasiti leba punok sina wakhan lot amat tagi oina khalaga to the government of Manipur especially to the chief minister appeal to jaraga ngasigi media gi thong sida ekhoina chief minister gi wakhal ekhoina thro to jari madudi Manipur state ki language policy ama thamna ba commission ama likhat piu haibase ngasigi apun ba resolution amma taning bagi egi asta Patriotic Writers Forum Manipur nasu kundret suba Manipur Language Day amasung Literacy Award yenthopagi thoram Manipuri Press Club ta pangthoke tarmadu da hangi Chief Minister okam ibobi farungi President Ya School Khwarakpam Assam Manipuri Sahitya Parishad Hojai District Committee ki Vice President L Shruti Kumar Susuraki tarungi manung sana farungi tha taruk ki oina puthokpa sefong ngaklo phomga loinana sei gi piduna lakpa Pasa Maite Literary Award lising ni tara Nepal R Kathing Tangkhul Literary Award amadi Dr. Sarosna Liri Arambam Bharat Literary Award mathang sina Dr. Texam Roshan
Kiran Maikam Amasung Sanatomba ASC the Piduna Kai Kumaki Okram Bobina Maite Lols Amadi Mite Lolgi Maik Asi Tizilaba Kang Ahi Singna Tungidamak Sabsaba Amatama Tai Lamdamasi the Kundaminaba for Kudimak Manipur Lol Kang double late Lolas is Sokotanaba Kudimak Nahuanaminasi Hike Bharat Sarkarna Reserve Bank of India currency note print over the same day that Manipuri loan sigat sa banana Nipan suwa schedule the Sanhiba Nepali the Konkani loan atay di currency note ta kenoto hoga akoy gisna hoji hoba adum khara mana mitai haigadani khara mana maitai haigadani masigi sayna basina hayeng tungda bhauda akoyna worried to bise tungda sum lehoraga di masi karmai tawdagi haibasi Machine koine yang kena tahu jabisi. Iko bazar dagi pukri humbam memi hat pada senaba mioi Infal East Police amasung Kangpok pigi apun makangbo mana fare hari. Infal East SP Office pangto papawgi me pamamada SP ke Megasendrana tha sigi taratareta Irulbung Police Station gi manung senba arapte Ketikong Iril Turel Torbanda asibak sang oina fangkiba P memi sehi kuntaru apokpa gaura misigi matangda case malokatuna District Police na ticket ki District Police amasung Kangpopi Police ki apun makangbo mana ngasinung telpong ohumlom tabda Ketirgau makhalekai digi yumkhaibam Ruhit sehi kumapan apopa lekhidraba Riazuddin masagi mayum dagi fagaki makatana miat asida ate musing senabra haibadu ticket bahore Facebook amasung social media da aranba accounts hangduna namthak tobu sing dagi section view haiki pawgi mifam aduda additional SP KS Mutum Aziz Sharma SDPO Kangpokpi Soni Susogaki Date 14 sida nupi masa semana Khergaon mutada adu magi laikai sida hatpani halaga masi cancel tawnaba honabda magi bora sida hanjilaga turienda iril turienda langdabani hebse sibaugi hauji paugi preliminary investigation sida lei kana makha taba yawba magi associate yawbra kari witness yawbra habido adu koi kanna tigachari investigation che kanna makha chathari maruina ngasigi pharakpa ngambasisu mainly che laikai gi praja gi miyoi singna ai ma do sumaina urami simaina kaino tobole haiba ipau source bibirak padagi ngambani we are really thankful to the public Amaronda Farid Homba Memi had the Senate Sing Puton about JSN Sangsal Kongs and Kudima Peace and Development Coordinating Committee in South Hari. Nasi Manipur Press Club to Pangto Pawgi Pam Amada Committee General Secretary Taudam Hamzina Nupida Sataba Mute Minate Tinganaba Luf Kana Honorable Tingam the lady Tamtiriba Togdo Asi Makatana Tork Tanaba Levising Serak Pigatam Hari. Sugumaba Saram Chachapa Sangagi, Lichapa Miam, Asugum Musing, Lisang Sina, Sum Chatan Bataragadi, Yai Hanakangi Taragadi, as a me Marta, Nupi Sing Sina Legado Pumsi, Asukimati Kuduntina, or Marmada Sangai Lichapa Miam, Lavi Yadraba, Adum Saram Chachapa, Musing City, Paraga, Yam Nakanba, Adum Laba, Charapibinaba, Shiva Hogi, and Dipibinaba, Matung Amona Sugumba, Toguxing, Manipuri, Lemai Mutakinaba, Honam View, have opened say, Eco PDC, Sigma KDG, and no action no long term. Haukibatang Taranipal da ISTV News na Sandoki report amada apin mapukla duna Hana Zelenski Director Uramba Dr. L. Devena ngasi lamsang Assembly Constituency gi manungsan leba haibopopida leba Mutum Sopiada Mak masagi larik tamnan ba madi mamalayang bada temang oinan ba lupa lising kungi bank account ama hangdotun ngasi khusinakre sanpamase Dr. Devena makithagi tolop tagi temang pikibani Dr. Devena Fungdo Kibada, Maymasing Tamning Baga Lunana, Tungi Punsida Dr. Oiduna, Miamgi Seba, Toning Badu, Ururaga, Temang Sipibini. Makatana Mahana Dr. Tamrasangadaba, admission number D at a Hiram Kagimatang Su, Mating Pangan Haki. Ngasi Hangliba accounts asida Tongan ba, country related ba Maruina, Dubai, America, Madi, Bangladesh, da Tabaktonun Ladiba, Manipuri Singnasu, Selgitembang. Pining betusu lairigni haiki amaromda desamnosu hoziliba sofiagi imumanungi fibomsi yenglega students body sing maikedi lupalising mangatemang pikre desamgi office secretary oriba risikumana fongropada hauzu ras medicine da makut chokpadagi langduna leriba desamgi secretary settled onamna temang si pirunaba hairakpadagi lakibani fongroke sina like tammi phawda desamna ngamjaba education gi line da khoina soidana mating pangjaga
Panbayabadi Education S ki Director TS Kiran Kumar nasu Class 12 tamnanabagi admission fee, examination fee, uniform amadi lyric sing department gi site gi lemna mateng panglagini haina phongdokpa laikhrabani. Parliament Mikhalda Congress na soidana sauna mai paktuna India da sasan amuk torgani haina MPCC gi President Ten Haukifna Morang Kendra gi oiba Congress Party ki Parents Body Office sama sangaba gi tarunga mari lena pawmi sana phongdokre Morang Block Congress Committee, Morang Block Youth Congress Committee, Morang Block Mahila Congress Committee na punna sin pangthoke ba office sangaba gi tarumadu da Bisnupur District Congress Committee ki President KS Ranbir Morang Kendra da hana MLA oramba M Prithviraj yawna Congress Party ki sangnara mi kyana ki Ten Haukif na makatana Congress ka punna sabminariba UPA gi Alliance Party mayam punsina bahore lisingani taraga mapalda September da Congress na soidana halak lagani matamaduda Manipur su Congress sasan tawagani haiki Modi chat pamatam da di BJP chat kharani BJP di Modi gi nungsit ta oxygen da hingba all India gi Modi gi oxygen se bera la aba hujikti ekhoi Congress sarkar lakta di kana lakani ekhoi na largest opposition party ni ekhoi gi UPA allies mayam do hujik punsin bahora aduna is a matter of time Modi chakra kani UPL agani then Manipur da su Modi gi auction loi matam da BJP leitre Congress lagani ISTV News ki Sub Editor oina e pauge thabak toramba Akham Kulesor LS ibotomana manung matam sadan laikhidabada All Manipur United Clubs Organization amukona awa phongdokre ngasi Manipur da tholiba thodo watho kaya asibu bauloduna miyamgi midnakong oina na bokona bada subu thodang lobiramba media gi sil inaw singna thengnariba awaba kaya asibu su amukona mayek seng khangi Ibotombana sub-editors ama oibida natana pawmi amo oina lamdamasigi maroiba isu kayada mangzil thana mato pangthoklami magna lamdamasigi damakta lorma thodang adubo mensin bada ahoba ma lehoragani maki thawaina mapugi lekolda ingna signa leirunaba thongniba loina leikhidrabagi imung manungna nangoriba awabadasu amukona saruyari hairi Amalomda salai punba nupi lamjing lupnasu ibotomana leikhidabada awaba phongdorle magi thawaina mapugi nakta ingna signa leiruna bagi damakta thongizabagi loina imumunu awabadasu saruyari hari All Manipur nupi morupnasu ibotomana leikhidabada awaba phongdorle ibotomana hinglingai matamda nupi luf asigisu hirom kyada mateng pangbirake imumunungi awabada saruyabaga loina magi loina bi amadi masa sangi tungi punsida yaipaba oinabasu ishorda thongizari hari Hozir makhataba pau kya rum laktung eta tembe bayamutang lominasi Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungairaktaba singidamak amatta nairaba upaidi jolip syrup amasung jolip capsule go changmina sinabiyo Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu July thagi GSTR 3B return file tawbagi aroiba numiti August gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Khanganjariba Department of Taxes Government of Manipur Break betung da taranong seri makataba pausing Sarkar kaikingaida khutta shakti leringai rajniti tawriba ruling amadi opposition da leriba MLA hompuna rajniti dalge khenaba thamdana amana amada insinabagi muhuta amato oina lepminaduna Manipur gi furup kunthra mapal gi apun gi saktam ngaknanaba India gi saru langdagi kannanaba matam oire haina UCM gi President Sunin Karamna framework agreement gi matangda Pawak South ikai bazar pangtho meyang gi mifam da phongdokre Hantak ki hauriba iyawo sina Manipur ki apun ki saktam हमसे interest है government of India ना अंदर ना पुगारी में पौधे से अंतर जो द्वारा पता रखते Manipur दा अमुक ता हम करीब यो
अमुक्त थोकिद्रब थौदो बाथोक अमखक मणिपुर मियामना गवर्नमेंट ऑफ इंडिया की मथकता अखोई लमन सिन्ननबा अदुंबा अचौबा प्रोटेस्ट अमा तौननबा सेम सारी हाइबसे गवर्नमेंट ऑफ इंडिया की प्राइम मिनिस्टर नरेंद्र मोदी ना अमदि मणिपुर की चीफ मिनिस्टर ना खंगे बिगदबने थांगलावाई साबल लखाई लेबा बाजार सेटसु थांगलावाई साबल लखाई वुमेन्स डेवलपमेंट एसोसिएशन समदि मैरा पाइबिसिंग सिंदुना मणिपुर की सक्तम काइबि यारोय हाइबा वाकन मिफम सेतकी यूसीएम की खोंजंग सौगतुना सेतकीबा वाकन मिफम मदुदा मणिपुर की सक्तम काइबि यारोय आर्टिकल 371 क्लोज ए अमदि मसिग मानबा एक्ट सनहन यारोय मणिपुर यूनिवर्सिटी की बीसी एपी पांडे लोकथो मणिपुर दा आईएलपी सनलु हाइबा प्ले कार्ड क्या वाकन मिफम मदु सिनकी Anti-vehicle theft teams Imphal West amasung Imphal East district na tuan tuan mafam sing da tibong wi thawik sathabada mamal tangba car mari amadi motor cycle amaga punna manga fagat pangamle ngasi Imphal West SP gi office ta pangthokiba pau mi sing unaba amada polam sing adu utkhi phagalaba car sing adudi BMW ama SUV Fortuner ama SUV Ford Eco ama SUV Scorpio ama amadi Harley Davidson motorcycle amani DIG Range 1 के जेंटना फोंगतो केपदा एंटी व्हीकल्स थेफ्ट टीम्स असि से फेब्रुअरी थादा लिंकट किबनी हौजे फाबदा तोंगान तोंगान बा लाइट व्हीकल तरग तरुक अमदी मोटरसाइकिल अनि हुरान केबगी रेकॉर्ड रजिस्टर टोखरे गाड़ी तरा तरुकी मनुंगदा तरेट फागत पंगमगल लोइना मरि लेनबा मपालम की पुलिस स्टेशन सिंगदा खुसिनक्रे हकी भारत की प्राइम मिनिस्टर ओरंबा राजीव गांधी की हुंबुदरा मरी रक सुबा मपोक कुमन थोरम मणिपुर प्रदेश कांग्रेस कमिटी ने सिंधुना नसी कांग्रेस भवन ने पांगथोखरे थोरमदुदा हानिगी चीफ मिनिस्टर ओक्रम इबोबी एमपीसीसी प्रेसिडेंट एन हाउकीफ हानिगी डेप्यूटी चीफ मिनिस्टर ओरंबा गायखंगम एमपी मैना एमपी थांगसो बाइटे एमएलए सिंगमदी कांग्रेस की थौपुबो क्याना सबके थोंगा मरी लेनना हानिगी चीफ मिनिस्टर ओरंबा ओक्रम इबोबी ने हाइकिबदा राजीव गांधी ना होनरमदगी ngasi साइंस एंड टेक्नोलॉजी दा भारत न खुमांग चौसन बंगमलिबनी मांगना डेमोक्रेसी की असेंग सक्तम मदु मांगनदनबा पार्लियामेंट ता तरासुब शेड्यूल प्रोटोक्टना एंटी डिफेक्शन लॉ सेमलंबा मिसक अमने नॉन अलायंस मूवमेंट्स हाइबसिदा थाजबा युमरोनबा लेबाक सिंगदा थिंगजिनदबा मिसकने सिंगबल लुसिंगबा मा मनुमतम सान लाइखिदबसे अइखोय पुनमकी लाइबक्तिबने हाइकी नॉन अलायंस मूवमेंट से मसीदा थाजदना कनागुमा युलोन कैरोनबा लेपाक अमदा अखोई खुद थिंजलोइदोबनी मागी सोवरेंटी अदुगा मागी इंटीग्रिटी दा अखोइदसु थिंजन बिरकनु हाइबन सिंगबा प्रिंसिपल दो मदु फॉलो तौनना होनबदा मागी मथवाई अतमा बलिदान कटखिबा भारत की अपुनब सक्तम विदमक्तनी नन अलायंस मूवमेंट से मसी हेन मपांगन कंखल हनब दरकार ओय हाइदुना महाकी मथवाई भावबा कथोख्रिबदुनी भारत के प्राइम मिनिस्टर ओरंबा अटल बिहारी वाजपेयी लेखिदवा खेत्रीगांव बीजेपी मंडल अवा फोंदोखरे अवा फोंदोबगी थोरममा ngang खेत्रीगांव साबल लेकाई दे लेबा एमएलए एन इंद्रजित की मयुम पांगथोखरे थोरमदुदा खेत्रीगांव बीजेपी मंडल की प्रेसिडेंट ओ लक्ष्मण वाइस प्रेसिडेंट हिजम चौबा खेत्रीगांव बीजेपी माइनॉरिटी मोर्चा की प्रेसिडेंट अयूब खान सिंह मन सुगाखी एमएलए इंद्रजित ना भारत बीजेपी को मपांगल कंखल हनबा होनबदा सोब थौदांग लोरंबा मियोयसिना लेखिदबा से अइखोय पुनमकी मांगजबनि हाइखी अमरोंदा खेत्रीगांव लेबा रेजिया सुल्तान मेमोरियल रिसर्च ट्रीटमेंट होम के हार्ट सेंटर अमा हांगदोपगल लोइना एमएलए की माइकैदगी फमुंग अनि होम असिदा लेमना मतेंग पांखरे एमएलए ना ट्रीटमेंट होम के फाउंडर ओइबा डॉक्टर रहमान ना माकी सुटी लेबा मतमदा हार्ट के अनाबा लेबा कयाबु लेमना मतेंग पांगबगी थबक असि पाइखलपासिदा पुकनिंग थोगतपोइना ngasi की मतेंग असि पांगबनि फोंदोखि प्रधानमंत्री उज्ज्वला योजना की मखादा अनिरक सुब टांका की ओइना इम्फाल म्युनिसिपल काउंसिल की वार्ड नंबर कुंतरु की कोऑपरेटर माइबोन फांगोइना बेनिफिशियरी कुंट्रानिथोय दंगसी ग्यास यंथोखरे नमदुलोंग लेबा वार्ड डेवलपमेंट कमिटी की ऑफिस पांगथोकिबा थोरमदुदा मिसाउ ग्यास एजेंसी की प्रोपाइटर मांगलेथांस मिसाउ अमदी अतै मसक नाइबा मिउ क्यान सुरखी अखंगै क्यान मतौ करमना ग्यास सिजनगदगे अमदी ग्यास तगी थोरकपा महु लांपोक्तगी करमना ngaktokadगी हाबिग मतंगदा सुगानि ताखी कोऑपरेटर माइबोन फांगमैना फोंदोकिबदा वार्ड नंबर कुंतरु की मनुंगदा ग्यास थोंबा फंगद्रिबा लाइब इमुंग सिंखगतुना मिसाउ ग्यास का खोसमनरगा अनिरक सुब ओइना ग्यास सिंग असि यंथोपनि हाइखी के पाखल वन नंबर 26 मनुंगदा लाइरबा म्यामसी मतम मतमगी कना कना लेरिगे नखोइना खंगे खंगलागा असे कोई पांथोक तबनी मसी की मतेंग से आइगी
ngamni makai mase hona raga mayam ki leita laira punamak ki mateng oina bagi damakta ai wat makha le riba punamak ase khangal matungda ase first phase second phase na akoi sathabani Amaromda Simorong Leba Cemetery maintenance tongna ba lupa lising taramaso Jomibila Club ta cooperator maibon phamai khusinake Jennings ta hang Dr. Singna mass casual leave loduna kongjang singsinggini haikibadu handokpiu Dr. Singna talib demand sing chief minister ki thakta wari sanuduna atubada solve torgani haina institute sasigi director TS Bimona phongdokre ngasi ma ke kada pangthoke pawmi sing unabada mahana makha tarduna Jennings ta na basingi lang bada hena kudung sa na ba paket liba free lab test yang kai taret haujuk mapung phana paikali complete blood count outpatient ki oina listing ahong gi mathakta aduga inpatient ki oina listing ani gi mathakta aduga blood group test ki oina sani ne from august thadi gi oina pangthoke july thagi oina pathology department na patient kunthramanga gi mathakta free test tauki chemical reagent what we khudong sa da lemba adu su hanthaduna microbiology amadi biochemistry lab singda test mapung phana tawi hayang Jennings ki regular senior residents amasung faculty staff na sangsin gadu khongjang adu anaba sing yengbiduna hantopiu haike moichi assistant professor da promotion piu natraga complete oina assistant professor oina absorb tawbiu haibagi matang ama moiga aigi table da din head of department singa konana ngasi ayupung tara mathoida khanare khoine yanaba resolution anisi honorable chief minister na khoi president oibanina magi level da thamaga khanaba haiduna adumaina khanagre aduga manipur health service ki college hawbudagi yaurakpa dr humudra muki pension gi matang dasu principal secretary amadi health minister gi level da discuss tawre ai gi honorable chief minister gi level da pukhalaga masisu khanaba amadi leire hospital asida leiriba patient party singi interest ta seize wa kumba adi mass casual lukumasi yaringai tawbidana authority singa aikoi tanaraga mayamgi pandamdu phangnaba honabinasi More police station ge koi bagi fencing toruba wall ge sarwasi lising masapal hompu manga dagi makhatana semjilaktabana mafam kaya da ningkhairak pu yaure wall ge sarwasi fatabana maramoiduna pamnu tawdo kaya thorokpa yai haina police station sida leba personal singna phawi amoromda more town yauna more ge mafam kaya da law and order ge fibam ngaknuna ba leiriba more police station ge wall ge sarukta ningkhaiba yaropa haibasi labak tibani wall ge sarukta ningkhaiba yaropa sina maramoiduna fataba thabak tawbusinga more police station na pamdaba thabak Satharakadra haina police singna bapokli mari lema singna thu matamda mieng sangduna police station asigi fencing ge serwasi amugana sem biba pamle Betiken Rizil Lambigi How Kaitel Hizin Pam Masinda Miam Sanirba Lambina Kalda Kamba Karamada Masana Masabu CISF K personnel ni Hizaba Muyamana Mapal Toksin Get Tormadigi Mapamudu Leramba Miam na Farga City Police da Sinakre Taudo Adubu Haktingan Ohobus in Fondropada Mapam Zadana Mapal Toksin Bigi Mohota Manana Kuda Leba Miam get Swilapta Sanana Hairubada Akanarin Singduna Mobile Phone Camera na Recording Tobo Horopadi Mayam Tumjilaktuna Farga City Police da Sinakivin Hari India की प्राइम मिनिस्टर ओरिबा राजीव गांधी की हुमुद्रा ने थोई सुबह मपो कुमलन गमरी लेने ना सिटी डिस्ट्रिक्ट कांग्रेस कमिटी सिटी यूथ कांग्रेस कमिटी यूथ कांग्रेस न सिंधुना ngasi uripo asom lekai da u sarsing thakre tarmadu da IMC की opposition leader Indrajit cooperator RK Jiten Jaikabui Manipur Pradesh Youth Congress के President Amir Hussain Vice President NJ Dilip Kumar amadi atay myoy kyasu sarwaki taronga mari lenena Indrajina phongdorpada uripo kendri ki tongan ba mafam singda makhata na usar sing thabagi thabak satakigini amoromda Amir Hussain na tongan ba Youth Congress amadi Block Congress na sinduna lekhirab Rajiv Gandhi ki mapokumnon thorom mafam kyada pangthok na krahiki na singbu empower tongnabu gidamakta magna khanbiramba adugi manglan dunga si Youth Congress ki amni naharon singna thingna mafum dama kleitawani mi chaning singboina ngasi ki khu tree plantation gi bunga masi ku chathabani Palel Bazar leba Women's Development Association na ngarang Sandal District ki manung senba masi khuldat nomigoi ba health camp amaga loinena HIV testing scam ama pangthokre camp hodopagi thormodu da masi khulgi Belias chairman
Rawaithang amadi Women Development Association ki Secretary CS Mani Lemana athoiba mithunglen sing oina sarwaki. Kangpokpi District Headquarter ki kilometer 12 rom satlaga leiba Sawang Kining Gorkha Tapons Road na Haruf area tariba kulongi lambi haingai leitana phatabana khunja sing kham thengna awaba mai unri hari lambi asi PMGSY gi makada lising ma samapal marfu mangada sem kibani masigi matung dagi lising ne tara tereta local MDC BP Vikas Basnet na mating pangduna semduna lekibani adubo sei nungju tha lakpa matamda soksilakpadagi miyamda khudongsa da waju mai unabani Haruf area Joint Development Committee ki chairman ngampu amadi naga haruf ke sif TP Henbongna lambi asi fatabri lisingani mari dagi hauna anayak yawpa matamda khongna puthokuna leng bagi damangta puthok pusin phaw hawe singda salu haiba anawa government asigi thoksil lerbasu area asigi oinadi mirai bigum tore mai masing electricity thangwe singi lamdasu kham thengna sothore government lambi asi miyam gi interest sahi chupa satpi yana na basembiu hari Asi area se chatok chasin ana eki tabda lambi na maram oiraga asina anaba kaya legidabusu yaudaba nate adum yauri aduna masi akan mamawang da meeting chatabiu ai besi ai local MDC ki taraf te di media ki thonga government request tawjagi asigumbu government gi asonba haisera natra government akhona yangdi da haisera khogi area sing se develop tabung amdaba yamna khoida sonthaba remote oina khoi sing jile aduna marama sigi damak government sing yangbi da ready akhoigi awaba akhoigi grievances asi khadi kogu phangeda Manipur State Women's Development Cooperation Sinduna Destitute Nupi Singi Singum Thabage Vocational Training Ahanba Batch Pasoi de Leba Destitute Women's Pasoi Part 2 da Hokre Haudopagi Thomda Manipur State Women's Development Cooperation ki chairperson as Saitibama Susuga ki training asida punna nupi kuntra na surugari nupi singasina masana saktipina naba honabasu tangai fade haike Namegals Singmi Ketelda Nambol area upon Mamara Pabi Lufna Sinduna Gypsy Sharma T.A.'s Satis Prem Ranelamade Naubi Miatki Mayokta Wakan from Setakre Arom Miat Asik Governmena CBI Natraga SIT Semduna Tigatuna Maralebising Serak Pigadabani Manipur Afasfa Lokto Haina Davitoke Tangjam Satis Hongaujam Prem RK Ronel Amadi Hijam Naubigi Asiba Haksang Sinabiu Aroiba Mathau Mangam Pangton Biu Loinana Mioi Manga Asi Hat Kibada Togdoksingda Senariba Sing Serak Pangalu Haina Lup Asina Kadem Tauri Loinana Mihat Asiga Mari Lainana Senkiba Sina Chanchalakpa Kongjang Singda Papung Pana Sogazagani Framework Agreement na Manipur Gaprum ge saktam kahan be yaroi hain ngasi su all Kaksing Students Union sinuna Kaksing da leba school mari gi mahiru singna human sense sem no khongjang sanction ki union ge president Sogaizim Ronald na hauji satir be face to asina Manipur ge ngongkhai da singnar pu yaroi Manipur thugai na ba singnar labadi union asina miyam ge loina akan ba khongjang sanction ge hari hauji Indian government amade Enation am Gachathaiba Framework Agreement Asina Manipur gi saktam kahalak payariba Article 371 A Sisana Rapana Manipur gi kai the signal liba se kariguma hiramam tada aksuna yabang amloi Manipur si sahi lisingani na puari leijaraba lamdam amani aduna akoi Manipur sing tongkhai na tagani Manipur sing India da tillaroi haiba khungjang asi aksuna makhata na changsin jarak Thadau Kuki Students Union na Surasampur gi DC Loktho haina changsil ba khongjang asi mari leinina Tuibong area da government ke office sing thong lonsin kibadagi mahuksa ki punsit sauna akabe pire haugiba nongnai matung pungkhai setpada gypsy da lakpa mioi khrana SDO Surasampur gi office mai thana naba honaramle office adugi manakta leiba SDO thangboi gangtena khudakta yengsil hobudagi ka hena amangata thogdre adubo fishery office ti ayukta mai tharamle hari Jiribam da Manipur Sahityat Parishad Jiribam Sinduna Manipur Lolgi Thoram Babuparda Leba Raja Ram Mohan Roy Library Holder Pangtokpe Thoramadu Manipur Short Stories India ke General Secretary Khaidem Kanta MSP Jiribam ke President S Khogendra Susurgaki Hauzi Makatana Nasi Sanawi Paulo Pise
ngasi sanawi pauda haukiba August tara Nepal ki sathar liba loinena September anida loige toriba haujik sathari ba tara Nepal suba Asian Games ta Manipur gi hockey player Singlen Sana Kangu Jamna Indian team ki vice captain oiduna amadi Manipur hockey gi senior vice president Gyanendra Ningombamna nupa amasung nupi gi hockey masanada hockey India ki officials kam observer oina khalakpada Manipur hockey na nuai ba phungdokga loinena Bharat ki oina mai paktuna mingse propo oresno hari Ningombam Ideals Youth Club Thawal Sinduna INBA Asia ki president oiriba Mr. National Olympia yauna malem gi title kulgi mathak laukraba Taiwan da laikraba Manipur masa Dr. Ngangom Sandikumar ngasi Thawal Ningombam Multipurpose Community Hall da okre tarmadu da thabaktagi potharaba IPS sarangte manaubi thangta Associations Manipur gi CS Ranjit Dr. N Surchandra amasung Ward member and Sanjay Susukaki Dr. Sandy Kumar na Aikoina Aikoigi Punsi Pandam Panglo Matungda Iriba Iramdam Gidamakta Kakau Ridoni Iriba Kidamakta Mangda Songtok Nobahona Gadamani Haiki Jiba Satari Bataramanga Suba Sandam Inunganbi Memorials Mini Boys Football Tournament Ki Ngasi Sanaki Matchda Lakspani's SYC na Sifkim FC bu goal amasunu thoikre anisuba match da RYC Ramjai Jangna SBNYC Jirigat bu goal ohmani da thoikre District Youth Affairs and Sports Officer Thawal Districts amasung Kaksing District na sinduna lakliba August 23 tagi horga kontra fawa tuan masana singi oina trial selection pangtolagn hari tang 23 tagi kunipan fawa sarang patta Sahi Taratret Makagi Nupa Masung Nupigi Kunmanga Suba Amadi Kuntret Suba JN Hockey ki trial Amadi Sahi Taramanga Makagi Nupa Masagi Kuntra Truk Suba JN Hockey ki trial Pangtokane Hari Tang Kuma Pandagi Kuntra Fawa Kaksing Indoor Stadium da Sahi Taramari Masung Taratret Makagi Nupa Masagi Badminton ki trial selection Pangtokane Lonena Newtsimakta da Thawal Ningomam da Sahi Taramari Masung Taratret Makagi Nupa Masagi Wrestling Amadi Sahi Taramapul Makagi Nupi Masagi Wrestling Trial Selection Pangtokane Hari Saruk Yanimga Singna Akupa Marol District Youth Affairs and Sport Officer Sing Office Tagi Khanglaba Yagni Hari Bodybuilding Masana bu Hena Thawai Hapiramba Loinana Masana Sibu Hena Paktok Soktonduna Masamu Fawa Naharol Sing Lehena Bahonabada Suba Todang Yarambada Natana Royal Gym Ningom Tongzaugi Hiram Kyada Mateng Pangbiramba Tinguzum Satukinina Laikidabada Gym Masina Awaba Pongdopo Loina Maki Tawai Miralna Ing Signa Leuna Isoda Tongle Loina Imung Manungi Awaba Su Sarukari Hauzik Makatabas Sanawagi Pau Boyan Tuzum the Pambigani State Kunmarina Group Nepal Thongna Kaidutuna Ngasidagi Goa da All India Football Federation Sinduna Junior Girls National Football Championship Hokre Ngasi Ahubunumiki Sanakiba Manipur gi Ahanba match da Uttarakhand bu goal manga sinoda maitipiki match asida mai pakiba Manipur gi goal singado TIS Baby Sanana match ki tarani toishuba Manipuri toishuba mari Manipur humdoi shuba minute goal ahum sanki atopa goal ani aduna L Baby Doli amadi PI Sana Topina match ki taramati shuba mari kuntatare shuba minute sankibani Manipur gi mathangi match thasi ki tang kunithoi da Chhattisgarh ga sanaragani Register Society Manipurna All Manipur Football Association gi board thasi ki tang kunmari da nauna pangtholagani haina phonglakpada miyamda thengnare masiga mari lerana All Manipur Football Association na wafam khara miyamda association asigi general secretary in charge L Joti Moiroina sengdoragli Hojik oiriba All Manipur Football Association gi president S Sanatomba madi atai office bearer singasi association asina hokiba sok lising ani sumna tara taruki me gi tang amada pangthokiba annual general body meeting amadi election gi matung inna sok lising ani sumna tara tuktegi sok lising ani kungi tam gi damak khankibani General body amadi election asiga mari lena basia sangsing All Manipur Football Association na register of society da soli singani sumna tara taruki July gi tang tara hundoi da pisinki
ꯁꯣꯛ ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯇꯔꯥꯅꯤꯄꯥꯜꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ ꯇꯔꯥꯃꯔꯤꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯔꯦꯖꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯂꯥꯡꯅꯕ ꯀꯧꯔꯛꯄꯗꯒꯤ ꯆꯠꯂꯨꯕꯗ ꯔꯦꯖꯤꯁꯇꯔꯅ ꯀꯦ ꯁꯨꯏꯅꯤꯡꯊꯥꯡ ꯆꯤꯔꯨ ꯀꯧꯕ एफसी जालेन की जनरल सेक्रेटरी इंचार्ज वही है अमना सोक लिसिंग नि सुमना तरनिपाल की जनवरी की टांग कुंद थारकपा कंप्लेन अमगी मतुंगिना कंप्लेन असी इंक्वायरी ऑफिसर अमगा हापनगा येंगसिन खिगनी हायरखी अदुबो ngasi phawda darkar laiba thabaki amata tugdri so lising ani sumna tarnipal gi megi tang kunmari da high court na thorliba wathok sing asi PIL oina onthok piduna honorable justice maibam binod kumar na lusing duna mediation tawna ba order ama thokre mediation asi mapung phadna lusindana lady haiba wafam sing yauba tongan tongan ba wafam sing palladuna all manipur football association na miyam gi pungning chingchelladuna so lising ani sumna tarataruki july gi tang 16 da association asina pisan ki से सांगसिंग करीगी असुकुइना सोलिसिंगनि सुमना तरनिपालगी जनवरी तांग तरनिपाल फावबसी मरम अमत पीदना नमसिंदन थमलिबनो हाइबा वारुल सिंह कया कोऑपरेटिव सोसाइटी की रजिस्टर दा वहंग कया थमलगली एप्लीकांट ओरिबा के चुनिंगथांग चिरुना एफसी जालेन की सेक्रेटरी इंचार्ज ओय हाइबसे डिस्ट्रिक्ट रजिस्ट्रार ऑफिस कांगकोकीदा लेबर रिकॉर्ड की मतुंग इना लाली हाना सेक्रेटरी ओइना लेरंबा महागना जनरल सेक्रेटरी इंचार्ज ओइरगदी महाकी ताम लोइख्रे हाइबनी महाकी वकत लखम थोकरा मा कनानो रजिस्ट्रार ना तांग 19/4/2018 दा थोको ऑर्डर नंबर 1M SR 2018-53 दा अम्फादा यूनिटी लेत्रे इलेक्शन हंगदबनी हाइबसी मरम चाबरा हौजिक पांथोकदौरिबा इलेक्शन असी अम्फागी एकी मतुंग इना पांथोकदौरिबरा नत्रगा मदुगी वांगमदा पांथोकपा याब्रा भोट करमना तवनी हाइबसे अम्फागी एटा लेजबो ngaktani नियम सिंह असी चत्तना पांथोकपा इलेक्शन बो अम्फागी इलेक्शन कवदरा रेस्टाउर सोसाइटी ना थोलेबा इलेक्शन हनबगी वाफम असी नियम काइबा अम्फागी कॉन्स्टिट्यूशन की वांगमदा तवबा मियोय खरने इंसिलगा तवबनी मसी मरम चादे अदुना पुनमकी प्रजागी अमदी डिस्ट्रिक्ट मयाम की येंगा अचुंबदु तहनजनिंगी थासी की तांग कुंदगी कुनमंगा फावबा मिजोराम दा पांथोकदोरिबा नॉर्थ ईस्ट जोन क्वालिफाइंग राउंड की सब जूनियर बॉयज नेशनल फुटबॉल चैंपियनशिप दा सरुक यागदबा मणिपुर टीम की सानरोय अमदी ऑफिशियल सिंग ngasi ऑल मणिपुर फुटबॉल एसोसिएशन की प्रेसिडेंट एस सनातोंबा जनरल सेक्रेटरी इंचार्ज एल जुटिन मोइरोइना याइफमंगोल पीदुना लमथाखरे सलाम अमुटोंबी अमदी एस शांतना मणिपुर टीम की मैनेजर अमदी कोच ओइगनी अनिमुख कारगदी ग्रुप की टॉप ताकंदा कोई नेशनल की फाइनल राउंड में क्वालीफाई होइदा कोई ग्रुप की ओइया दी ओइ तो यादी ओइ सु ओइ नम सानाओ ओइ दगदी कोई फाइनल राउंड समु माहोल को मंगा सुबह थोंगाम साजौ मेमोरियल मिक्स केंद्र वाइज लिकम नॉकआउट कांग टूर्नामेंट की ngasi सानखिपा मैच ता याई स्कूल केंद्र कांखुटना सगोलबल केंद्र कांखुटपु माइथिबा पिख्रे मणिपुर कांग एसोसिएशन की मियंग मखादा इबुधौ वांगपुरेल खाना चौबा कांग कमिटी न सिंधुना था सिगी तांग 12 दगी कांखुट 12 न ग्रुप मरी थोंना खाइदोक्तुना IWKK कांगसंग कोंगबा मखा नांदैबम लेकाई लाइकोल द सथरिबा टूर्नामेंट असिगी ngasi सानखिपा मैच ता याई स्कूल केंद्र कांखुटना सगोलबल केंद्र कांखुटपु पांजल कुनमाथोई तरेत तमाइथिबा पिखिबनी हयेंग कांगसंग असिदा खुंद्राकपम केंद्र कांखुट अमदी नंबोल केंद्र कांखुट का सानगनी ऑल मणिपुर सेबी एसोसिएशन सिंधुना था सिगी तांग 13 यूनिट कुनमाथोई नुपामचा नुपीमचा सेबी सनरोई चनी यांखैन सरुक यादुना कैटेगरी मंगादा अथोई अहेन तानदुना खुमल लंपक स्पोर्ट्स कॉम्प्लेक्स की इंडोर स्टेडियम चथरिबा अहानबा सिंतापुरे निंगसिंगमना ग्रांड मास्टर ट्रॉफी 19 सिबो स्टेट लेवल मिनी सब जूनियर कैडेट जूनियर अमदी सीनियर सेबी चैंपियनशिप ता केजी यांखैनी थोइदगी यांखै मपन फावबगी नुपामचा की पांगथोखिबदा मेसिखोल की एस रोशन EEA टीम ए की प्रफुल्लो मिहुल्स की एन चैलेंजर अमदी सालाई तरेत की CIS निकी ना अहानबनी सुबमदी अहुम सुबताखी निपी मसा की पांगथोखिबदा मिसिखोल की CIS लिंडा EEA टीम ए की एस प्रियंका NLPS की एल रोशनी अमदी
ESES की TS Rosilana Ahanmani Subamadi Ahum Subataki KZ Yankimapan Mataki Nupamasaki Pangtokibada EEA Team Agi E Sansan KCA gi CIS Rian Zedika gi CIS Manawamadi Misikolgi ke Tenisana Ahanmani Subamadi Ahum Subataki Nipi Masagi Pangtokibada Misikolgi S Dhanapiari Mihulski I Sweetie ESES की N Sophia Amadi EEA Team A की CIS Lilimana Ahanbani Subamadi Ahum Subataki KZ Yankai Mangadagi Humpunitoi Pawgi Nipi Masagi Pangtokibada Mihulski ke Gayatri EEA Team A की S Yaipabi Misikholgi TIS Bindi Jedika की KS Onikana Ahanbani Subamadi Ahum Subataki KZ Humpunitoi Mataki Nupa Masagi Pangtokibada Mihuls Team A की O Arjun EEA Team A की N Ronaldo Matamgi A Bizu Amadi Mihulski Rohit Akhtar na Ahanbani Subamadi Ahum Subataki Nupi Masagi Pangtokibada Misikholgi ke Abesana Mihuls Team A की M Belori EEA Team B की M Narmada Amadi EEA Team A की Aisromitana Ahanbani Subamadi Ahum Subataki Tara seri boy hujung makatan hanga sinong mi okiba inga sai Paulo bese Environment Directorate की पंखे बंगा सी को के बा आइंगा सामा दिन उजी की पाउंडा क्वाइट की सा के बा सेल्सियस डिग्री कुंट्रामरी दशमी गुंफु मंगा क्वाइट की इंबा सेल्सियस डिग्री तरातरे दशमिक सिनोमरी नुक्षित याविसन मंडल की सांग मैक्सिमम दसादा मरफुतरा तरुक दशमिक मरफुतरा हुंदोय मिनिमम दसादा तरातरे दशमिक मरफुनिटोय ओइखी ngasi nong suki pagi sang mari dasmik ni phu mathoi millimeter ni loiselo pedang ngasi muru pausing amukan pizre Hanigi Minister Ningthozam Mangi SBS ke S Bikramjit amadi S Prasojit Sharma Congress ta yawbada ayaba pibu loinana tano okre Congress Party na framework agreement po karwar hoina sethure haina Works Minister TS Biswasan Amaral sikre amadi kundre suba Manipuri language degi thom ngasi Manipuri mafum kala pangthok nakre ngasi ria estimate pau patang slojre ning tabi kono pom kana